ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯈꯣꯏꯔꯨꯝꯖꯔꯤ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯃꯃꯥꯡꯗ ꯇꯥꯍꯟꯖꯈꯤꯕ ꯃꯅꯤꯄꯨꯔꯤ ꯍꯣꯔꯣꯔ ꯁ꯭ꯇꯣꯔꯤ ꯂꯥꯏꯖ ꯊꯥꯖ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯗꯨꯒꯤ ꯑꯍꯨꯝꯁꯨꯕ ꯑꯔꯣꯏꯕ ꯇꯥꯡꯀꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯃꯥꯡꯒꯤ ꯇꯥꯡꯀꯛꯇ ꯃꯌꯥꯝꯅ ꯇꯥꯕꯤꯈ꯭ꯔꯦ ꯂꯥꯏꯖꯒꯤ ꯏꯃꯨꯡ ꯑꯗꯨꯗ ꯇꯝꯅꯕ ꯀꯌꯥ ꯇꯧꯔꯛꯄ ꯑꯃꯗꯤ ꯄꯨꯂꯤꯁ ꯂꯥꯛꯇꯨꯅ ꯂꯥꯏꯖꯒꯤ ꯃꯌꯨꯝ ꯑꯗꯨꯗ ꯊꯤꯕ ꯂꯥꯛꯈꯤꯕ ꯃꯇꯝ ꯑꯗꯨꯗ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯂꯥꯏꯖꯗꯨ ꯋꯥꯈꯜ ꯂꯥꯛꯂꯦ ꯍꯥꯏꯗꯨꯅ ꯐꯣꯟ ꯇꯧꯈꯤꯕ ꯑꯃꯗꯤ ꯂꯥꯏꯖꯅ ꯊꯥꯖꯗꯨ ꯎꯄꯨ ꯃꯅꯨꯡꯗ ꯌꯥꯍꯧꯔꯤꯕꯅꯤ ꯍꯥꯏꯕꯗꯒꯤ ꯄꯨꯂꯤꯁ ꯂꯥꯛꯇꯨꯅ ꯎꯄꯨ ꯑꯗꯨ ꯍꯥꯡꯗꯣꯛꯈꯤꯕꯒꯤ ꯃꯇꯥꯡ ꯑꯗꯨ ꯃꯌꯥꯝꯅ ꯇꯥꯕꯤꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄ ꯁꯔꯨꯛꯇꯨ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ ꯑꯁꯨꯝꯅ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯎꯄꯨ ꯑꯗꯨ ꯍꯥꯡꯗꯣꯛꯂꯨꯕꯗꯗꯤ ꯊꯥꯖꯗꯤ ꯌꯥꯎꯔꯝꯈꯤꯗꯦ ꯃꯁꯤꯗꯒꯤ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯗꯂꯥꯜ ꯃꯊꯛ ꯑꯗꯨꯗ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯂꯩꯔꯤꯕ ꯎꯄꯨ ꯑꯗꯨ ꯅꯠꯇꯅ ꯑꯇꯣꯞꯄ ꯎꯄꯨ ꯑꯃꯠꯇ ꯂꯩꯈꯤꯗꯦ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨ ꯃꯀꯣꯛ ꯉꯥꯎꯈꯤ ꯀꯔꯝꯕ ꯎꯄꯨ ꯑꯣꯏꯔꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯌꯨꯝ ꯑꯗꯨꯗ ꯂꯩꯕ ꯎꯄꯨꯁꯤꯡ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯀꯣꯏꯊꯤ ꯊꯤꯔꯛꯏ ꯑꯗꯨꯕꯨ ꯐꯪꯕ ꯀꯧꯕ ꯂꯩꯈꯤꯗꯦ ꯃꯁꯤꯗꯒꯤ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯌꯨꯝ ꯑꯁꯤꯗ ꯊꯥꯖ ꯂꯩꯔꯝꯕꯒꯤ ꯈꯨꯗꯝ ꯆꯥꯡꯗꯝ ꯀꯌꯥ ꯌꯦꯡꯈꯤ ꯑꯗꯨꯕꯨ ꯑꯃꯠꯇ ꯐꯪꯂꯝꯗꯦ ꯃꯁꯤꯗꯒꯤ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨ ꯌꯨꯝ ꯑꯗꯨ ꯊꯥꯗꯣꯛꯂꯝꯃꯒ ꯍꯣꯁꯄꯤꯇꯥꯜꯗ ꯑꯃꯨꯛ ꯆꯠꯅꯅꯕ ꯊꯣꯔꯛꯈꯤ ꯃꯇꯝ ꯑꯗꯨꯗ ꯊꯥꯖꯒꯤ ꯃꯄꯥꯅ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯗ ꯊꯥꯖ ꯂꯩꯔꯦ ꯍꯥꯏꯔꯒ ꯀꯔꯥꯏꯅꯣ ꯁꯥꯔ ꯍꯥꯏꯅ ꯍꯪꯈꯤ ꯃꯗꯨꯗ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯗꯨꯅ ꯂꯥꯏꯖꯅ ꯍꯥꯏꯔꯛꯄꯒꯤ ꯃꯇꯨꯡꯏꯟꯅ ꯑꯩꯈꯣꯏ ꯂꯥꯛꯄꯅꯤ ꯑꯗꯨꯕꯨ ꯊꯥꯖꯁꯨ ꯂꯩꯔꯝꯗ꯭ꯔꯦ ꯑꯗꯨꯅ ꯂꯥꯏꯖꯗ ꯆꯠꯂꯒ ꯀꯔꯝꯕꯗꯨꯅꯣ ꯍꯥꯏꯕꯗꯨ ꯑꯃꯨꯛꯇ ꯍꯪꯂꯨꯈꯤꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨ ꯂꯥꯏꯖꯒꯤ ꯃꯄꯨ ꯑꯃꯗꯤ ꯃꯕꯣꯛꯇ ꯌꯨꯝ ꯑꯁꯤꯒꯤ ꯑꯁꯦꯡꯕ ꯑꯍꯜꯁꯤꯡꯂꯥ ꯍꯥꯏꯅ ꯍꯪꯉꯤ ꯃꯗꯨꯗ ꯂꯥꯏꯖꯒꯤ ꯃꯄꯨꯅ ꯅꯠꯇꯦ ꯏꯕꯨꯡꯉꯣ ꯑꯩꯈꯣꯏꯗꯤ ꯂꯥꯏꯖꯒꯤ ꯃꯃꯥꯒꯤ ꯃꯃꯥ ꯃꯄꯥꯅꯤ ꯌꯨꯝꯁꯤ ꯊꯥꯗꯣꯛꯄ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯅ ꯑꯩꯈꯣꯏꯅ ꯁꯪꯅꯅꯕ ꯂꯩꯈꯤꯕꯅꯤ ꯑꯣ ꯑꯗꯨ ꯑꯍꯟꯁꯤꯡꯅ ꯂꯥꯛꯄꯗ ꯌꯨꯝꯁꯤ ꯀꯔꯤ ꯀꯔꯤ ꯇꯧꯔꯝꯒꯦ ꯍꯥꯏꯗꯤ ꯌꯨꯝꯁꯤꯒꯤ ꯊꯣꯡ ꯐꯛꯀꯥꯏꯕ ꯈꯣꯠꯄ ꯂꯩꯔꯝꯕ꯭ꯔꯣ ꯂꯩꯔꯝꯗꯦꯕꯣ ꯏꯕꯨꯡꯉꯣ ꯑꯁꯨꯝꯅ ꯂꯥꯏꯖꯒꯤ ꯃꯄꯨꯒ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯔꯛꯄ ꯑꯗꯨꯗ ꯂꯥꯏꯖꯒꯤ ꯃꯕꯣꯛꯅ ꯏꯕꯨꯡꯉꯣ ꯑꯩꯅ ꯆꯥꯛꯈꯨꯝ ꯆꯪꯉꯛꯄꯗꯗꯤ ꯃꯅꯤꯡ ꯊꯣꯡꯁꯦ ꯍꯥꯡꯂꯒ ꯂꯩꯔꯝꯃꯤ ꯑꯩꯗꯤ ꯃꯈꯣꯏꯅ ꯍꯣꯕꯦ ꯍꯣꯕꯦ ꯇꯧꯕꯗ ꯀꯥꯎꯔꯝꯂꯤꯕꯣꯏ ꯈꯜꯂꯤꯕꯅꯤ ꯏꯕꯨꯡꯉꯣ ꯑꯣ ꯑꯗꯨ ꯅꯠꯇꯕꯗꯗꯤ ꯀꯔꯤ ꯀꯔꯤ ꯇꯧꯔꯝꯒꯦ ꯑꯇꯩꯗꯤ ꯈꯪꯗ꯭ꯔꯦꯕ ꯏꯕꯨꯡꯉꯣ ꯑꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯩꯈꯣꯏ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯏꯖꯒ ꯎꯅꯔꯒ ꯃꯐꯝ ꯑꯁꯤꯗ ꯑꯃꯨꯛ ꯂꯥꯛꯈꯤꯅꯤ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨ ꯍꯣꯁꯄꯤꯇꯥꯜꯗ ꯑꯃꯨꯛ ꯆꯠꯈ꯭ꯔꯦ ꯁꯣꯝꯗ ꯂꯥꯏꯖ ꯍꯣꯏꯒꯤ ꯁꯨꯃꯥꯡꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯑꯗꯨꯁꯨ ꯃꯍꯩ ꯆꯠꯅꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨ ꯉꯁꯥꯏ ꯂꯥꯏꯖꯅ ꯂꯩꯍꯧꯕ ꯋꯥꯔꯗ ꯑꯗꯨꯗ ꯑꯃꯨꯛ ꯂꯥꯛꯏ ꯑꯗꯨꯕꯨ ꯂꯥꯏꯖꯗꯤ ꯂꯩꯔꯝꯈꯤꯗꯦ ꯃꯁꯤꯗꯒꯤ ꯁꯤꯁꯇꯔ ꯑꯃꯗ ꯍꯪꯕꯗ ꯑꯅꯥꯕ ꯑꯃꯨꯛ ꯍꯦꯟꯖꯤꯜꯂꯛꯄꯗꯒꯤ ICUꯗ ꯑꯃꯨꯛ ꯏꯟꯁꯤꯟꯈ꯭ꯔꯦ ꯍꯥꯏꯔꯛꯈꯤ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨ ICUꯗ ꯑꯃꯨꯛ ꯂꯥꯛꯏ ꯃꯇꯝ ꯑꯗꯨꯗ ꯂꯥꯏꯖꯒꯤ ꯃꯃꯥꯁꯨ ꯊꯦꯡꯅꯔꯦ ꯃꯗꯨꯗ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯗꯨꯅꯀꯃꯥꯏ ꯇꯧꯈ꯭ꯔꯤꯅꯣ ꯍꯥꯏꯅ ꯍꯪꯕꯗ ꯂꯥꯏꯖꯒꯤ ꯃꯃꯥꯅ ꯋꯥꯔꯤ ꯑꯁꯨꯝ ꯁꯥꯔꯝꯕꯗꯒꯤ ꯒ꯭ꯌꯥꯟ ꯃꯥꯡꯈꯤꯕꯅꯤ ꯑꯗꯨꯒ ꯃꯅꯥꯇꯣꯟꯗꯒꯤ ꯏ ꯇꯥꯔꯛꯄꯗꯒꯤ ICUꯗ ꯏꯟꯁꯤꯟꯈꯤꯕꯅꯤ ꯍꯥꯏꯅ ꯄꯥꯎ ꯇꯝꯂꯛꯈꯤ ꯃꯗꯨꯗ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯂꯥꯏꯖꯒꯤ ꯃꯄꯥꯗꯤ ꯍꯥꯏꯅ ꯍꯪꯉꯤ ꯃꯗꯨꯗ ꯂꯥꯏꯖꯒꯤ ꯃꯃꯥꯅ ꯌꯨꯝꯗ ꯍꯥꯏꯊꯔꯨꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯊꯈꯤꯕꯅꯤ ꯑꯗꯣ ꯍꯧꯖꯤꯛ ꯑꯃꯨꯛ ꯂꯥꯛꯑꯒ ꯂꯝꯕꯤꯗ ꯂꯩꯔꯤ ꯍꯥꯏꯔꯛꯏ ꯍꯥꯏꯅ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯗ ꯍꯥꯏꯔꯤ ꯃꯁꯤꯗꯒꯤ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯗꯨꯅ ꯊꯥꯖꯁꯨ ꯎꯄꯨꯗ ꯌꯥꯎꯍꯧꯗꯦ ꯀꯔꯝꯕ ꯎꯄꯨꯗꯅꯣꯁꯨ ꯈꯪꯗ꯭ꯔꯦꯅꯦ ꯑꯗꯨꯅ ꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯄꯥꯝꯕꯅꯤꯅ ꯑꯩꯈꯣꯏꯁꯦ ꯑꯁꯨꯝꯅ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯂꯥꯏꯖꯒꯤ ꯃꯃꯥꯅ ꯁꯥꯔ ꯗꯂꯥꯜꯒꯤ ꯃꯊꯛꯇ ꯂꯩꯕ ꯎꯄꯨ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯂꯩꯍꯧꯏ ꯍꯥꯏꯌꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯗ ꯊꯥꯖꯒ ꯂꯥꯏꯖꯒꯅ ꯗꯂꯥꯜ ꯃꯊꯛ ꯑꯗꯨꯗ ꯊꯣꯛꯈꯤꯕꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯎꯄꯨ ꯃꯅꯨꯡꯗ ꯊꯥꯖꯅ ꯂꯩꯍꯧꯕꯒꯤ ꯋꯥꯔꯤ ꯑꯗꯨꯁꯨ ꯂꯤꯈꯤ ꯃꯗꯨꯗ ꯄꯨꯂꯤꯁ ꯑꯗꯨꯅ ꯎꯄꯨ ꯑꯗꯨꯗꯅꯤꯅꯦ ꯑꯩꯈꯣꯏꯅ ꯏꯍꯥꯟ ꯍꯥꯟꯅ ꯌꯦꯡꯉꯤꯁꯦ ꯑꯗꯨꯕꯨ ꯊꯥꯖꯗꯤ ꯌꯥꯎꯔꯝꯗꯦ ꯀꯔꯤꯒꯨꯝꯕ ꯃꯥꯅ ꯎꯄꯨ ꯃꯅꯨꯡ ꯑꯗꯨꯗ ꯌꯥꯎꯔꯒ ꯂꯩꯕ ꯑꯣꯏꯔꯒꯗꯤ ꯃꯥꯅ ꯄꯠꯊ ꯄꯨꯝꯊꯕꯒꯤ ꯃꯅꯝ ꯁꯣꯏꯗꯅ ꯅꯝꯂꯛꯀꯅꯤ ꯑꯗꯨꯁꯨ ꯑꯃꯠꯇ ꯅꯝꯗꯦ ꯑꯗꯨꯅ ꯊꯥꯖꯁꯦ ꯌꯨꯝ ꯑꯗꯨꯗ ꯍꯧꯖꯤꯛ ꯁꯨꯡꯂꯩ ꯂꯩꯇꯦ ꯁꯥꯔ ꯑꯗꯨꯃꯗꯤ ꯑꯩ ꯈꯪꯖꯗ꯭ꯔꯦ ꯏꯆꯥ ꯂꯥꯏꯖꯅ ꯍꯥꯏꯔꯝꯕꯗꯨ ꯍꯥꯏꯖꯕꯅꯤ ꯐꯔꯦ
ꯂꯥꯏꯖꯅ ꯊꯥꯖꯗꯨꯗꯨꯔꯥ ꯃꯊꯛꯀꯤ ꯎꯄꯨꯗꯨꯗ ꯌꯥꯍꯧꯏ ꯍꯥꯏꯔꯤꯕꯅꯤꯅ ꯃꯗꯨ ꯆꯨꯝꯒꯗꯕꯗꯤ ꯃꯥꯜꯂꯤ ꯑꯗꯨꯕꯨ ꯊꯥꯖꯅ ꯂꯩꯔꯝꯗ꯭ꯔꯤꯕꯗꯨ ꯀꯃꯥꯏ ꯇꯧꯔꯤꯅꯣ ꯈꯪꯗ꯭ꯔꯦꯅꯦ ꯎꯄꯨ ꯑꯗꯨꯗꯒꯤ ꯊꯣꯛꯂꯒ ꯃꯍꯥꯛ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕꯅꯣ ꯈꯪꯗ꯭ꯔꯦꯅꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯂꯥꯏꯖꯅ ꯋꯥꯈꯜ ꯍꯦꯛ ꯂꯥꯛꯄꯒ ꯑꯩꯈꯣꯏꯗ ꯄꯥꯎ ꯄꯤꯕꯤꯔꯛꯎ ꯗꯥꯛꯇꯔꯗꯁꯨ ꯍꯥꯏꯔꯝꯂꯕꯅꯤ ꯍꯣꯏ ꯁꯥꯔ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯍꯥꯏꯖꯔꯛꯀꯦ ꯑꯁꯣꯝꯅ ꯍꯥꯏꯅꯔꯕ ꯃꯇꯨꯡ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨ ꯆꯠꯈ꯭ꯔꯦ ꯂꯥꯏꯖꯒꯤ ꯃꯃꯥꯁꯨ ꯂꯩꯍꯧꯔꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯄ꯭ꯔꯚꯥꯕꯇꯤ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯅꯔꯁ ꯑꯣꯏꯗꯨꯅ ꯂꯩꯔꯤꯕꯤ ꯔꯥꯅꯤꯗꯨ ꯂꯥꯏꯖꯒꯤ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯄꯔꯞ ꯂꯥꯛꯏ ꯑꯗꯨꯒ ꯏꯅꯝꯃ ꯀꯃꯥꯏꯅ ꯇꯧꯔꯒꯦ ꯊꯥꯖꯗꯨ ꯐꯪꯂꯦ ꯍꯥꯏꯕ꯭ꯔꯣ ꯏꯕꯤꯃ ꯐꯪꯗ꯭ꯔꯤ ꯂꯥꯏꯖꯅ ꯍꯥꯏꯕ ꯗꯣꯂꯥꯟꯒꯤ ꯎꯄꯨꯗꯣ ꯑꯗꯨꯗ ꯂꯩꯔꯝꯗꯦꯅ ꯍꯥꯏꯔꯤ ꯑꯗꯣ ꯏꯆꯥ ꯂꯥꯏꯖꯁꯦ ꯃꯄꯨꯡ ꯐꯥꯅ ꯑꯗꯨꯝ ꯒ꯭ꯌꯥꯟ ꯂꯥꯛꯅꯕ ꯍꯣꯠꯅꯕꯗ ꯌꯥꯔꯣꯏꯗ꯭ꯔꯣ ꯏꯕꯦꯝꯃ ꯏꯅꯝꯃ ꯂꯥꯏ ꯑꯃ ꯈꯣꯏꯔꯝꯃꯒꯗꯤ ꯁꯣꯏꯗꯅ ꯃꯄꯨꯡ ꯐꯥꯅ ꯋꯥꯈꯜ ꯂꯥꯛꯀꯅꯤ ꯐꯠꯇꯕ ꯂꯥꯏ ꯑꯃꯅ ꯃꯥꯁꯦ ꯅꯝꯁꯤꯜꯂꯒ ꯑꯗꯨꯝ ꯊꯝꯕꯤꯔꯦ ꯑꯗꯣ ꯏꯕꯦꯝꯃ ꯂꯥꯏꯗꯨ ꯉꯁꯤ ꯍꯦꯛꯇ ꯈꯣꯏꯔꯝꯕ ꯌꯥꯔꯣꯏꯗ꯭ꯔꯣ ꯅꯍꯥꯟ ꯏꯕꯦꯝꯃꯅ ꯂꯥꯏ ꯈꯣꯏꯔꯝꯕꯗꯒꯤ ꯋꯥꯈꯜ ꯂꯥꯛꯎꯔꯕꯅꯤ ꯃꯥꯅ ꯋꯥꯈꯜꯁꯦ ꯃꯄꯨꯡ ꯐꯥꯅ ꯂꯥꯛꯂꯒꯗꯤ ꯑꯩꯈꯣꯏꯁꯨ ꯅꯨꯡꯉꯥꯏꯅꯤ ꯏꯕꯦꯝꯃ ꯍꯣꯏ ꯏꯅꯝꯃ ꯉꯁꯤ ꯃꯄꯨꯡ ꯐꯥꯅ ꯈꯣꯏꯔꯝꯃꯁꯤ ꯑꯗꯨꯕꯨ इनमा थाजसे इनमा होगी युंगी अकोइबदा अदुम लई अदुना मागी असिबा हक्चांगदो इनमा होगी युंगी अकोइबदा नत्रगना युमदा सोयदना लेरंगनी अदुना फजना मुना अमुक्तंग थियनबियो इबेमा करिनो हाइसिबो इसा थाजसिबु तसिंगना सिरब्रो होय इनमा थाजगी थवाई माले इनमा होगी युमदा लेरिसे अदो युमदुदा चलगा फजना कुमना येंद्रदी असेंबदी खंगलोई फरे बेमा ngasiगदी लाइ खोरमगदबदो अदुम खोरमलसी अदुगा अखोय अनि पुन्ना युमदा चलगा अमुक्तंग येंगसी होय याई इनमा हयेंगसे आइगी नाइट ड्यूटी ताई अदुना हयेंग अयुक ओना येंगसे असम ना हाइनरिङै लाइजगी मपाबुंगसु लाक्लै पदुदा लाइजगी ममाना ngahange adugumna lai ama khoirumsi haibata laijigi mapasu hoi hoi haiduna yari nakan amaromda Prabhavati Hospital aduda nurse oiduna leiribi rani mahausana mahak amaibi ama oina leibanina laijida kari kari laina yengthi haiba mahakna khangi amadi laijigi imung aduda tamnariba adusu mahakna khangki maram aduna laijida yiliba lai adu तान खाइनबा लाई खोइरमनबा महाकना हाइरिबनी मसिगी मतुंग निमित अदुगी निमिदांगनी लाइजो होइगी लेकाइदा निसा साबा ngौसिनबा नुपा मखोइ अहुम पुन्ना यु थकलगा फमली भाइदका लाइजो होइदा पुलिस जाम तोइना लाई ना हाइनी कमाइ तौरि जानो बाइलेमन थाजगी असिबा मसादु कोइथि थिरि हाइबनी आइखोइना तौरिबा थबकतुदा यामा लानबा सोइबा मदी यावरे हौजिकता द खंगलई भाई पोकी करिनु सोरिबो अखोइना उपुदुदगी लौथुअगा पुखरीदा थादखिबदो याम सोइरबनी उपुदुदा अदुम हप्सिलमलबती मथंदा सिजबा अदुम मानदौनी कराइदैनो दा पोकी अदुनि हेना खुदों थिरुइने करिगुम माना सिरमद्रो अमु हिंगमोने खुदक्तुदा अखोइ अदुम फादुइने कोकती यावदी खांग्रे हजिकतदने करिनुगिनो हाइबदो यौई हुरान बगी मिंथोन बुदी फंगले हुरान लोलिबा पोतुदी फंगजु फंगदी पल्लगा मांखरे आस यारे के तोरगे पोकी याम खजिलुनु हौख्रे अखोइना तौख्रिदो कनामतना खंगलोय कानादबा वानिदा सिगुम्बा कया कया थिंनख्रबा अखोइनी पेलावबा थबक सिगी नमक्ता अखोइ मथा साफम थोकते कैनो बाइलेमन नंगदी अदुमाना हाइबा ngahan kai अखोइना तौख्रिब मयामदो अदुगा सुमार मानदी हंदकिसे अखोइने चेंफम लेगदबा मानदेको हेरा चेंफम लेत्रगना अखोइ के चेंफम थचलिबा पुलिस तो हातोग लोरे कैनो यारसे तो अदुइ वादो मतमसे थेंगे पुंग बारो तारकदोरे युमजुमदा हजनरसी हयेंगी हियांगलमदा पोट लोबा चकदबदो काउनिको मदु सोइबा याबा नति होइदा अति अति कावरसु मदु मदि कावइदा होइने फरेने अदुदि काइनरसिको आसुमना लेमन पोकी अमदी धका मखोइ यु तपताना थकलगा युमजुमदा हनरई आसुमना धकना मागी ममानबा अनि अदु काइना बिदाय पिरमलगा मागी मयुमलोमदा असुम लाई तांजा अदुदा मागी मतुंगदा मी अमना शॉट इनरपगुम तरखी मदुदा धकारा कनानो हाइदुना
ꯇꯨꯡꯗ ꯁꯠ ꯂꯩꯊꯣꯛꯑꯒ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯀꯅꯥ ꯑꯃꯠꯇ ꯂꯥꯛꯄ ꯎꯈꯤꯗꯦ ꯃꯁꯤꯗꯒꯤ ꯙꯀꯥꯅ ꯀꯅꯥꯅꯣ ꯑꯩꯉꯣꯟꯗꯒ ꯐ꯭ꯔꯦꯡ ꯇꯧꯔꯤꯁꯦ ꯁꯦꯒꯥꯏꯒꯦ ꯁꯦꯒꯥꯏꯒꯦ ꯑꯩꯉꯣꯟꯗꯒꯗꯤ ꯇꯧꯔꯛꯀꯅꯣꯍꯦ ꯁꯦꯒꯥꯏꯅꯤ ꯑꯁꯨꯝꯅ ꯂꯥꯎꯔꯒ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯀꯅꯥꯃꯠꯇ ꯎꯔꯛꯇꯕꯗꯒꯤ ꯆꯨꯝꯂꯣꯝꯗ ꯑꯃꯨꯛ ꯂꯥꯛꯂꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯅꯨꯄꯤ ꯑꯃꯅ ꯌꯥꯝꯅ ꯀꯟꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯂꯥꯞꯇꯛꯅ ꯇꯥꯈꯤ ꯃꯗꯨꯗ ꯙꯀꯥꯅ ꯍꯥꯏ ꯊꯥꯖꯒꯤ ꯃꯃꯥ ꯃꯆꯥ ꯐꯖꯕꯤ ꯄꯣꯛꯄꯤꯁꯤ ꯑꯃꯨꯛ ꯈꯣꯡꯉꯤꯅꯦ ꯃꯥꯅ ꯈꯣꯡꯉꯒ ꯂꯥꯛꯁꯨ ꯂꯥꯛꯑꯔꯣꯏꯗꯕꯗꯨꯕꯨ ꯈꯣꯡꯉꯣ ꯅꯣꯡ ꯈꯣꯡꯒꯗꯧꯔꯦ ꯒ꯭ꯔꯣꯡ ꯈꯣꯡꯉꯣ ꯑꯁꯨꯝꯅ ꯙꯀꯥꯗꯨ ꯑꯉꯥꯎꯕꯒꯨꯝ ꯂꯥꯎꯗꯨꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯃꯥꯒꯤ ꯁꯌꯦꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯃꯈꯨꯠꯅ ꯄꯥꯛ ꯊꯥꯔꯛꯏ ꯑꯗꯨꯅ ꯊꯥꯔꯛꯄ ꯑꯗꯨꯗ ꯙꯀꯥꯅ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯇꯨꯡꯗ ꯁꯠ ꯂꯩꯊꯣꯛꯏ ꯃꯇꯝ ꯑꯗꯨꯗ ꯃꯁꯛ ꯌꯥꯝꯅ ꯅꯨꯡꯁꯤꯕꯤ ꯉꯧꯔꯣꯛ ꯉꯧꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯂꯦꯞꯄꯒ ꯂꯩꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯙꯀꯥꯅ ꯍꯥꯏ ꯅꯪꯗꯤ ꯀꯅꯥꯅꯣ ꯐꯖꯩꯌꯦ ꯑꯍꯤꯡꯒꯤ ꯂꯥꯏꯔꯦꯝꯕꯤꯔꯣ ꯑꯁꯨꯝꯅ ꯙꯀꯥꯅ ꯍꯪꯂꯨꯕꯗ ꯅꯨꯄꯤ ꯑꯗꯨꯅ ꯅꯠꯇꯤꯌꯦ ꯁꯤꯗ ꯑꯝꯇ ꯂꯥꯛꯑꯣ ꯋꯥ ꯑꯝꯇ ꯍꯥꯏꯔꯝꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯅꯨꯄꯤ ꯃꯆꯥ ꯑꯗꯨ ꯆꯦꯟꯈ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯙꯀꯥꯅ ꯀꯗꯥꯏꯗꯅꯣꯅꯦ ꯁꯤꯗ ꯑꯗꯨꯝ ꯍꯥꯏꯌꯨ ꯌꯥꯗ꯭ꯔꯣ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯏꯟꯅꯔꯛꯏ ꯑꯁꯨꯝꯅ ꯑꯁꯨꯝ ꯏꯟꯅꯔꯛꯄꯗ ꯙꯀꯥ ꯑꯗꯨ ꯆꯠꯂꯝꯕꯗꯒꯤ ꯆꯞ ꯂꯦꯞꯄꯤ ꯑꯗꯨꯒ ꯈꯜꯂꯤ ꯍꯩꯁ ꯃꯁꯤꯗꯤ ꯊꯥꯖꯅꯤꯅ ꯃꯥꯒꯤ ꯃꯈꯣꯡꯗ ꯁꯤꯈꯤꯕ ꯄꯥꯌꯜꯗꯨꯅꯤ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯗ ꯁꯤꯔꯤꯁꯦ ꯑꯗꯨꯗꯤ ꯑꯩ ꯀꯔꯣꯝ ꯆꯦꯟꯒꯅꯤ ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯇꯨꯡ ꯍꯟꯗꯨꯅ ꯆꯦꯟꯅꯅꯕ ꯍꯣꯠꯅꯔꯛꯄꯗ ꯅꯨꯄꯤ ꯃꯆꯥ ꯑꯗꯨ ꯊꯥꯖꯒꯤ ꯑꯁꯦꯡꯕ ꯁꯛꯇꯝꯗ ꯑꯣꯟꯊꯣꯔꯛꯂꯒ ꯙꯀꯥꯒꯤ ꯃꯅꯥꯛꯇ ꯆꯣꯡꯁꯤꯜꯂꯛꯏ ꯃꯗꯨꯗ ꯙꯀꯥꯅ ꯀꯟꯅ ꯂꯥꯎꯔꯒ ꯍꯥꯏꯔꯪ ꯆꯦꯟꯕꯗ ꯎꯞꯁꯤꯟꯗꯨꯅ ꯇꯨꯁꯤꯜꯂꯤ ꯃꯇꯝ ꯑꯗꯨꯗ ꯊꯥꯖꯒꯤ ꯊꯋꯥꯏ ꯑꯗꯨꯅ ꯙꯀꯥꯒꯤ ꯃꯈꯣꯡ ꯑꯗꯨ ꯄꯥꯏꯔꯒ ꯁꯣꯔꯣ ꯆꯤꯡꯉꯤ ꯑꯗꯨꯒ ꯃꯈꯣꯡ ꯑꯗꯨ ꯃꯅꯤꯡ ꯃꯃꯥꯡ ꯂꯩꯊꯦꯛꯂꯒ ꯊꯨꯗꯦꯛꯈꯤ ꯆꯩꯅꯥ ꯑꯗꯨꯅ ꯙꯀꯥ ꯀꯟꯅ ꯂꯥꯎꯈꯤ ꯃꯁꯤꯗꯒꯤ ꯊꯥꯖꯒꯤ ꯊꯋꯥꯏ ꯑꯗꯨ ꯃꯥꯡꯈ꯭ꯔꯦ ꯊꯋꯥꯏ ꯑꯗꯨꯅ ꯍꯦꯛ ꯃꯥꯡꯈꯤꯕꯒ ꯙꯀꯥꯗꯨ ꯃꯈꯣꯡ ꯅꯥꯝꯃꯗꯨ ꯁꯦꯛꯇꯨꯅ ꯃꯌꯨꯝ ꯌꯧꯅꯅꯕ ꯋꯥꯅ ꯑꯁꯨꯝ ꯆꯠꯂꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯥꯒꯤ ꯍꯦꯛ ꯃꯃꯥꯡꯗ ꯊꯥꯖꯒꯤ ꯊꯋꯥꯏ ꯑꯗꯨ ꯑꯀꯤꯕ ꯁꯛꯇꯝ ꯑꯃꯗ ꯁꯟ ꯁꯥꯔꯒ ꯙꯀꯥꯒꯤ ꯃꯅꯥꯛꯇ ꯙꯀꯥ ꯍꯥꯏꯗꯨꯅ ꯀꯧꯗꯨꯅ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯏ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯙꯀꯥꯗꯤ ꯀꯤꯈꯤꯕꯅ ꯍꯥꯏꯐꯝ ꯇꯧꯐꯝ ꯈꯪꯗꯅ ꯀꯟꯅ ꯂꯥꯎꯔꯤ ꯃꯁꯤꯗꯒꯤ ꯙꯀꯥꯅ ꯃꯥꯒꯤ ꯃꯈꯨꯠ ꯑꯅꯤ ꯑꯗꯨꯅ ꯃꯍꯥꯛ ꯃꯁꯥꯒꯤ ꯆꯤꯡꯕꯥꯟꯒ ꯀꯣꯟꯅꯅ ꯃꯌꯥ ꯑꯗꯨ ꯃꯊꯛ ꯃꯈꯥ ꯄꯥꯏꯔꯒ ꯃꯈꯦꯠ ꯑꯗꯨ ꯇꯞꯅ ꯃꯁꯥ ꯃꯇꯣꯝꯇ ꯁꯦꯒꯥꯏꯖꯔꯛꯏ ꯆꯩꯅꯥ ꯑꯗꯨꯅ ꯙꯀꯥ ꯈꯥꯡꯕ ꯉꯝꯗꯅ ꯀꯟꯅ ꯂꯥꯎꯈꯤ ꯑꯗꯨꯕꯨ ꯑꯉꯛꯄꯗꯤ ꯃꯍꯥꯛꯅ ꯂꯥꯎꯔꯤꯕ ꯑꯗꯨ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯃꯤ ꯑꯃꯠꯇꯅ ꯇꯥꯈꯤꯗꯦ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯃꯁꯥ ꯃꯇꯣꯝꯇꯅ ꯃꯁꯥꯒꯤ ꯃꯉꯛ ꯑꯗꯨ ꯂꯩꯊꯠꯆꯗꯨꯅ ꯁꯤꯖꯈꯤ ꯁꯣꯝꯗ ꯂꯥꯏꯖꯒꯤ ꯏꯃꯨꯡ ꯑꯗꯨꯗꯁꯨ ꯌꯥꯝꯅ ꯀꯟꯅ ꯇꯝꯅꯕ ꯍꯧꯔꯛꯂꯤ ꯂꯥꯏꯖꯒꯤ ꯃꯄꯨ ꯃꯕꯣꯛ ꯑꯃꯗꯤ ꯂꯥꯏꯖꯒꯤ ꯃꯧꯄꯥ ꯊꯣꯏꯕꯅ ꯇꯨꯝꯂꯤꯉꯩ ꯌꯨꯝ ꯑꯗꯨꯒꯤ ꯗꯣꯂꯥꯟ ꯃꯊꯛꯇ ꯅꯨꯄꯤ ꯑꯃꯅ ꯀꯟꯅ ꯀꯞꯂꯛꯈꯤ ꯑꯃꯗꯤ ꯃꯤꯑꯣꯏ ꯈꯔꯅ ꯃꯤ ꯐꯨꯕꯒꯤ ꯗꯨꯞ ꯂꯥꯎꯕ ꯈꯣꯟꯖꯦꯜ ꯀꯌꯥꯁꯨ ꯇꯥꯔꯛꯈꯤ ꯃꯗꯨꯗ ꯅꯠꯇꯅ ꯌꯨꯝ ꯑꯗꯨꯒꯤ ꯆꯥꯛꯁꯪꯗ ꯀꯣꯜꯂꯤꯛ ꯀꯌꯥ ꯃꯈꯥꯗ ꯊꯥꯗꯕꯒꯤ ꯃꯈꯣꯜ ꯀꯌా ꯇꯥꯈꯤ ꯑꯅꯛꯄ ꯑꯃꯗꯤ ꯑꯔꯥꯞꯄꯗ ꯍꯨꯏꯁꯤꯡꯅ ꯂꯥꯛꯅ ꯈꯣꯡꯕ ꯀꯞꯄ ꯂꯥꯎꯕꯅꯆꯤꯡꯕ ꯀꯌా ꯇꯧꯔꯛꯈꯤ ꯇꯧꯔꯛꯂꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯂꯥꯏꯖꯒꯤ ꯃꯄꯨ ꯃꯕꯣꯛ ꯑꯃꯗꯤ ꯃꯔꯨꯑꯣꯏꯅ ꯊꯣꯏꯕꯗꯤ ꯀꯤꯕꯅ ꯂꯣꯏꯔꯤ ꯃꯇꯝ ꯑꯗꯨꯗ ꯂꯥꯏꯖꯒꯤ ꯃꯕꯣꯛꯅ ꯂꯥꯏꯖꯒꯤ ꯃꯄꯨꯗ ꯀꯔꯤꯅꯣ ꯉꯁꯤ ꯇꯧꯔꯤꯁꯤꯕꯨ ꯃꯄꯨ ꯉꯍꯥꯟꯈꯩꯗꯒꯤ ꯌꯥꯝꯅ ꯍꯦꯜꯂꯦ ꯅꯠꯇꯦ ꯉꯁꯥꯏ ꯑꯃꯥꯏꯕꯅ ꯂꯥꯏ ꯈꯣꯏꯔꯝꯕꯗꯨꯕꯨ ꯀꯔꯤꯝꯇ ꯀꯥꯟꯅꯗ꯭ꯔꯕ ꯖꯥꯠꯂꯣ ꯍꯥꯏ ꯇꯨꯃꯤꯟꯅ ꯂꯩꯌꯨꯅꯦ ꯂꯥꯏ ꯐꯠꯇꯕꯗꯤ ꯃꯤꯈꯣꯜ ꯇꯥꯕ ꯌꯥꯗꯕꯅꯤ ꯑꯍꯣꯏꯅ ꯑꯗꯨꯝ ꯁꯥꯊꯤꯕꯅꯤ ꯑꯃꯥꯏꯕ ꯑꯗꯨꯅ ꯉꯁꯤꯗꯤ ꯃꯑꯣꯡ ꯑꯃ ꯇꯧꯔꯛꯀꯅꯤ ꯑꯗꯨꯅ ꯀꯤꯒꯅꯨ ꯅꯈꯣꯏꯗꯗꯤ ꯁꯣꯛꯂꯣꯏ ꯍꯥꯏꯗꯅ ꯍꯥꯏꯔꯝꯂꯕꯅꯤ ꯑꯗꯨꯅ ꯇꯨꯃꯤꯟ ꯂꯩꯌꯨ ꯋꯥ ꯉꯥꯡꯒꯅꯨꯀꯣ ꯑꯁꯨꯝꯅ ꯂꯥꯏꯖꯒꯤ ꯃꯄꯨꯅ ꯍꯥꯏꯕꯗꯒꯤ ꯂꯥꯏꯖꯒꯤ ꯃꯕꯣꯛ ꯑꯗꯨꯁꯨ ꯇꯨꯃꯤꯟꯅ ꯂꯩꯔꯤ ꯂꯥꯏꯖꯒꯤ ꯏꯃꯨꯡ ꯑꯗꯨꯗ ꯇꯧꯔꯤꯕ ꯑꯗꯨ ꯂꯥꯏꯖꯒꯤ ꯌꯨꯝꯊꯪꯅꯕꯗ ꯂꯩꯔꯤꯕ ꯌꯨꯝꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯇꯥꯔꯝꯃꯤ ꯂꯥꯏꯖꯒꯤ ꯌꯨꯝ ꯈꯛꯇꯗ ꯅꯠꯇꯅ ꯑꯇꯣꯞꯄ ꯌꯨꯝꯁꯤꯡꯒꯤ ꯌꯦꯅꯈꯥ ꯌꯦꯡꯒꯨꯟꯗ ꯃꯤꯅ ꯆꯦꯟꯕꯒꯤ ꯗꯨꯡ ꯂꯥꯎꯕ ꯈꯣꯟꯖꯦꯜ ꯀꯌꯥꯁꯨ ꯇꯥꯅꯈꯤ ꯑꯁꯨꯝꯅ ꯇꯧꯅ ꯃꯇꯝ ꯑꯗꯨ ꯍꯧꯖꯤꯟꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯣꯡꯉꯥꯟꯕꯗ
ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯑꯃꯅ ꯙꯀꯥꯗꯨ ꯃꯃꯥꯡ ꯂꯩꯔꯛꯇ ꯃꯤꯁꯤ ꯆꯥꯗꯨꯅ ꯁꯤꯔꯝꯂꯦ ꯍꯥꯏꯗꯨꯅ ꯋꯥ ꯉꯥꯡꯅꯔꯛꯏ꯫ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯂꯥꯏꯖꯒꯤ ꯃꯄꯨ ꯑꯃꯗꯤ ꯃꯕꯣꯛ ꯑꯗꯨ ꯌꯥꯝꯅ ꯀꯤꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯐꯝ ꯑꯗꯨꯗ ꯄꯨꯂꯤꯁ ꯂꯥꯛꯈꯤ꯫ ꯄꯨꯂꯤꯁꯅ ꯙꯀꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯌꯥꯝꯅ ꯀꯨꯞꯅ ꯌꯦꯡꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯗꯨꯅ ꯂꯩꯀꯥꯏ ꯑꯗꯨꯗ ꯉꯔꯥꯡ ꯙꯀꯥꯅ ꯂꯥꯎ ꯈꯣꯡꯕꯒꯤ ꯃꯈꯣꯜ ꯇꯥꯗꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯩꯀꯥꯏꯒꯤ ꯃꯤ ꯑꯃꯠꯇꯅ ꯇꯥꯏ ꯍꯥꯏꯕꯁꯤ ꯍꯥꯏꯅꯔꯛꯈꯤꯗꯦ꯫ ꯂꯣꯏꯅꯃꯛ ꯇꯥꯍꯧꯗꯦ ꯍꯥꯏꯗꯨꯅ ꯂꯣꯏꯅꯃꯛ ꯍꯥꯏꯅꯔꯛꯏ꯫ ꯃꯁꯤꯗꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯄꯨꯂꯤꯁꯅ ꯄꯣꯁꯠꯃꯣꯔꯇꯦꯝꯒꯤꯗꯃꯛ ꯄꯨꯈꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯂꯥꯏꯖꯒꯤ ꯌꯨꯝꯗ ꯂꯥꯏꯖꯒꯤ ꯃꯃꯥ ꯑꯃꯗꯤ ꯅꯔꯁ ꯔꯥꯅꯤꯒ ꯄꯨꯟꯅ ꯂꯥꯛꯂꯦ꯫ ꯃꯈꯣꯏꯅ ꯍꯦꯛ ꯂꯥꯛꯄꯒ ꯂꯥꯏꯖꯒꯤ ꯃꯃꯥꯗ ꯂꯥꯏꯖꯒꯤ ꯃꯕꯣꯛꯅ ꯂꯩꯀꯥꯏ ꯑꯁꯤꯗ ꯑꯃꯗꯤ ꯌꯨꯝ ꯑꯗꯨꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯇꯝꯈꯤ꯫ ꯋꯥꯐꯝ ꯄꯨꯝꯅꯃꯛ ꯇꯥꯔꯕ ꯃꯇꯨꯡ ꯅꯔꯁ ꯔꯥꯅꯤꯅ ꯍꯥꯏꯔꯛꯏ, ꯍꯧꯖꯤꯛꯇꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯑꯁꯦꯡꯕ ꯈꯪꯂꯅꯤ꯫ ꯍꯧꯖꯤꯛ ꯂꯥꯏ ꯑꯃ ꯈꯣꯏꯔꯝꯂꯒ ꯌꯦꯡꯁꯤ꯫ ꯃꯁꯤ ꯍꯥꯏꯔꯒ ꯂꯥꯏꯖꯒꯤ ꯃꯃꯥ ꯑꯃꯗꯤ ꯅꯔꯁ ꯔꯥꯅꯤꯅ ꯂꯩꯔꯛꯄ ꯄꯣꯠꯂꯝ ꯈꯔ ꯌꯨꯝꯌꯥꯏ ꯑꯗꯨꯗ ꯊꯝꯃꯤ꯫ ꯑꯗꯨꯒ ꯀꯦꯟꯗꯜ ꯆꯨꯈꯠꯇꯨꯅ ꯔꯥꯅꯤꯅ ꯂꯩꯋꯥ ꯁꯣꯟꯗꯨꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯌꯦꯡꯉꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯈꯪꯂꯦ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯂꯥꯏꯖꯒꯤ ꯃꯃꯥ ꯑꯃꯗꯤ ꯂꯥꯏꯖꯒꯤ ꯃꯄꯨ ꯃꯕꯣꯛꯇ ꯍꯥꯏꯔꯛꯏ, ꯍꯧꯖꯤꯛ ꯊꯥꯖꯁꯤ ꯃꯄꯨꯡ ꯐꯥꯅ ꯁꯤꯈ꯭ꯔꯦ꯫ ꯃꯍꯥꯛꯀꯤ ꯊꯋꯥꯏꯅꯅꯦ ꯉꯁꯤ ꯌꯨꯝꯁꯤꯗ ꯇꯝꯅꯔꯤꯕꯁꯦ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯗꯤ ꯂꯩꯐꯝ ꯈꯪꯗꯣꯛꯄꯗ ꯅꯨꯃꯤꯠ ꯈꯔꯅꯤꯗꯤ ꯆꯪꯈꯤꯅꯤ꯫ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯃꯍꯥꯛꯅ ꯊꯋꯥꯏ 3 ꯄꯨꯒꯗꯧꯔꯤ꯫ ꯑꯃꯗꯤ ꯉꯔꯥꯡ ꯄꯨꯕ ꯍꯧꯔꯦ, ꯑꯗꯨꯅ 2 ꯋꯥꯠꯂꯤ꯫ ꯋꯥꯠꯂꯤꯕ 2ꯁꯤ ꯍꯦꯛ ꯄꯨꯕꯒ ꯍꯛꯆꯥꯡ ꯄꯣꯂꯥꯡ ꯑꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝꯗꯣ ꯁꯣꯏꯗꯅ ꯈꯪꯂꯅꯤ꯫ ꯏꯕꯦꯝꯃ, ꯑꯗꯨꯗꯤ ꯃꯥꯅ ꯄꯨꯅꯤ ꯍꯥꯏꯔꯤꯕꯗꯨꯕꯨ ꯏꯆꯥ ꯂꯥꯏꯖ ꯑꯣꯏꯔꯕ ꯖꯥꯠꯂꯣ? ꯏꯅꯝꯃ, ꯑꯗꯨꯗꯤ ꯅꯠꯇꯦꯗ꯫ ꯂꯥꯏꯖꯅ ꯁꯣꯛꯂꯤꯕ ꯑꯁꯤꯗꯤ ꯂꯥꯏ ꯐꯠꯇꯕꯅ ꯌꯦꯠꯄꯒꯤꯅꯤ꯫ ꯑꯗꯨꯅ ꯉꯔꯥꯡ ꯑꯩꯅ ꯂꯥꯏ ꯈꯣꯏꯔꯝꯕꯗꯨꯅ ꯑꯗꯨꯝ ꯐꯔꯅꯤꯗ꯫ ꯑꯗꯣ ꯏꯕꯦꯝꯃ, ꯉꯔꯥꯡ ꯑꯍꯤꯡ ꯑꯁꯤ ꯌꯨꯝꯁꯤꯗ ꯇꯨꯝꯕ ꯉꯝꯗꯕꯅꯤꯅꯦ꯫ ꯑꯣꯟꯊꯣꯛꯅ ꯊꯤꯅ ꯇꯝꯅꯈ꯭ꯔꯦ꯫ ꯃꯁꯤꯕꯨ ꯈꯔ ꯐꯅꯕ ꯑꯃꯨꯛꯇ ꯇꯧꯕꯤꯔꯝꯃꯨꯅꯦ꯫ ꯏꯄꯨ, ꯃꯇꯝ ꯈꯔꯗꯤ ꯌꯨꯝꯁꯤꯗ ꯑꯗꯨꯝ ꯇꯧꯈꯤꯅꯤꯌꯦ꯫ ꯑꯩꯅ ꯊꯤꯡꯕ ꯉꯝꯂꯣꯏ꯫ ꯏꯄꯨ ꯍꯣꯏꯅꯗꯤ ꯀꯩꯝꯇ ꯇꯧꯔꯛꯑꯣꯏꯗ꯫ ꯑꯗꯨꯅ ꯑꯗꯨꯝ ꯂꯩꯌꯣ, ꯀꯩꯁꯨ ꯀꯥꯏꯗꯦ꯫ ꯏꯕꯦꯝꯃ, ꯅꯣꯏꯅꯕꯗꯤ ꯑꯗꯨꯝꯅ ꯍꯥꯏꯔꯤꯕ, ꯑꯩꯈꯣꯏꯗꯤ ꯂꯩꯕ ꯉꯝꯗ꯭ꯔꯦꯅꯦ꯫ ꯑꯗꯣ ꯏꯕꯦꯝꯃꯗꯤ ꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯁꯤ ꯀꯌꯥꯃꯨꯛꯇꯤ ꯊꯦꯡꯅꯔꯦ? ꯏꯄꯨ, ꯑꯃꯨꯛꯀ ꯊꯦꯡꯅꯗ꯭ꯔꯤꯗ꯫ ꯍꯟꯗꯛꯀꯤ ꯑꯁꯤꯅ ꯑꯍꯥꯟꯕꯅꯤ꯫ ꯃꯃꯥꯡꯗ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤ ꯃꯟꯖꯨ ꯀꯧꯕꯤ ꯑꯃꯗ ꯊꯋꯥꯏ ꯐꯠꯇꯕ ꯆꯪꯕꯗꯒꯤ ꯇꯥꯟꯊꯣꯛꯄꯗꯤ ꯌꯥꯎꯈ꯭ꯔꯦ꯫ ꯑꯣ, ꯑꯗꯣ ꯏꯕꯦꯝꯃ, ꯃꯥꯗꯤ ꯍꯧꯖꯤꯛ ꯀꯩꯁꯨ ꯇꯧꯗꯕ꯭ꯔꯥ? ꯇꯧꯗꯤꯌꯦ ꯏꯄꯨ, ꯃꯌꯨꯝꯒ ꯄꯥꯟꯈ꯭ꯔꯦꯗ ꯃꯥꯗꯤ꯫ ꯑꯣ, ꯑꯗꯣ ꯏꯕꯦꯝꯃꯅ ꯈꯔ ꯐꯅꯕ ꯌꯨꯝꯁꯤꯒꯤꯁꯨ ꯂꯥꯏꯖꯒꯤꯁꯨ ꯑꯃꯨꯛꯇ ꯌꯦꯡꯕꯤꯔꯝꯃꯨ꯫ ꯍꯣꯏ ꯏꯄꯨ, ꯑꯩ ꯍꯣꯠꯅꯖꯒꯦ꯫ ꯑꯗꯣ ꯏꯅꯝꯃ, ꯑꯩꯈꯣꯏ ꯍꯟꯅꯕ ꯇꯧꯔꯁꯤ꯫ ꯉꯁꯤ ꯅꯤꯅꯤ ꯍꯨꯝꯅꯤꯁꯤꯗ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯈꯪꯂꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯥꯏ ꯐꯖꯅ ꯈꯣꯏꯔꯝꯃꯁꯤ꯫ ꯑꯁꯣꯝꯅ ꯍꯥꯏꯅꯔꯤꯉꯩ ꯊꯥꯖꯒꯤ ꯃꯃꯥ ꯑꯗꯨ ꯂꯥꯛꯇꯨꯅ ꯅꯔꯁ ꯑꯗꯨꯗ ꯑꯁꯦꯡꯕꯒꯤ ꯑꯩꯒꯤ ꯏꯆꯥ ꯂꯥꯏꯖ ꯁꯤꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯉꯤ꯫ ꯃꯗꯨꯗ ꯅꯔꯁ ꯔꯥꯅꯤꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯍꯣꯏ ꯏꯃꯥ ꯍꯥꯏꯅ ꯈꯨꯝꯈꯤ꯫ ꯄꯥꯎꯈꯨꯝ ꯑꯗꯨ ꯇꯥꯕꯗ ꯊꯥꯖꯒꯤ ꯃꯃꯥ ꯑꯗꯨꯃꯛ ꯒ꯭ꯌꯥꯟ ꯃꯥꯡꯈ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯊꯥꯖꯒꯤ ꯃꯄꯥ ꯃꯕꯨꯡ ꯑꯃꯗꯤ ꯂꯩꯀꯥꯏꯒꯤ ꯃꯤ 2-3ꯁꯨ ꯂꯥꯛꯈꯤ꯫ ꯃꯈꯣꯏ ꯃꯌꯥꯝꯅ ꯍꯣꯠꯅꯕꯗꯒꯤ ꯊꯥꯖꯒꯤ ꯃꯃꯥ ꯑꯗꯨ ꯑꯃꯨꯛ ꯋꯥꯈꯜ ꯂꯥꯛꯂꯦ꯫ ꯊꯥꯖꯒꯤ ꯃꯃꯥ ꯌꯥꯝꯅ ꯀꯞꯆꯈꯤ꯫ ꯊꯥꯖꯒꯤ ꯃꯃꯥꯗ ꯅꯠꯇꯅ ꯂꯥꯏꯖꯒꯤ ꯃꯃꯥꯁꯨ ꯀꯞꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯔꯥꯅꯤ ꯑꯃꯗꯤ ꯂꯥꯏꯖꯒꯤ ꯃꯃꯥ ꯑꯗꯨ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯏꯖꯒꯤ ꯃꯅꯥꯛꯇ ꯂꯥꯛꯈꯤ꯫ ꯁꯣꯝꯗ ꯊꯥꯖꯒꯤ ꯃꯃꯥꯁꯨ ꯀꯞꯅ ꯀꯞꯅ ꯃꯌꯨꯝꯂꯣꯝꯗ ꯍꯟꯈꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯡꯊꯤꯜꯗ ꯂꯥꯏꯖꯁꯨ ꯑꯃꯨꯛ ꯍꯟꯅ ꯋꯥꯈꯜ ꯂꯥꯛꯈꯤ꯫ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯃꯤꯗꯥꯡꯗ ꯙꯀꯥꯒꯤ ꯃꯃꯥꯟꯅꯕ ꯂꯦꯃꯟ ꯑꯃꯗꯤ ꯄꯣꯀꯤ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯚꯥꯏ ꯄꯣꯀꯤ, ꯉꯔꯥꯡ ꯙꯀꯥꯅ ꯁꯤꯈ꯭ꯔꯤꯕꯗꯨ ꯀꯅꯥꯅ ꯍꯥꯠꯂꯤꯖꯥꯠꯅꯣ? ꯊꯥꯖꯒꯤ ꯊꯋꯥꯏꯅ ꯍꯥꯠꯂꯤꯖꯥꯠꯔꯣ? ꯊꯥꯖꯒꯤ ꯊꯋꯥꯏꯅꯅꯤ ꯍꯥꯏꯔꯤꯁꯤꯕꯨ ꯆꯨꯝꯃꯝꯒꯗ꯭ꯔꯣ? ꯀꯗꯥꯏꯗꯩ ꯋꯥꯔꯤꯅꯣꯗ, ꯑꯣꯏꯔꯣꯏ ꯄꯥꯔꯣꯏꯗꯕ! ꯑꯩꯈꯣꯏꯒ ꯅꯍꯥꯟ ꯈꯔ ꯁꯥꯎꯅꯈꯤꯕ ꯕꯣꯒꯦꯜ ꯍꯣꯏꯒꯤ ꯀꯥꯡꯕꯨꯅ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯑꯩꯈꯣꯏꯅ ꯃꯗꯣ ꯂꯦꯝꯅ ꯁꯨꯡꯊꯥ ꯊꯥꯔꯣꯏꯗꯕꯅꯤ꯫ ꯑꯩꯗꯤꯕ ꯊꯥꯖꯒꯤ ꯊꯋꯥꯏꯅ ꯃꯥꯜꯂꯤꯀꯣ? ꯙꯀꯥ ꯍꯣꯏꯗꯤ ꯂꯝ ꯑꯔꯥꯞꯄꯗꯒꯤꯅꯤ꯫ ꯀꯃꯥꯏꯅ ꯁꯤꯗ ꯂꯥꯛꯑꯒ ꯍꯥꯠꯇꯣꯏꯅꯣ? ꯍꯥꯠꯂꯁꯨ ꯑꯔꯥꯞꯄꯗ ꯄꯨꯔꯒ ꯍꯥꯠꯄ ꯌꯥꯏꯅ꯫ ꯂꯩꯀꯥꯏꯁꯤꯗ ꯍꯥꯠꯂꯤꯁꯤ ꯎꯗ꯭ꯔꯣ? ꯑꯗꯨꯁꯨ ꯀꯅꯥꯝꯇꯅ ꯇꯥꯍꯧꯗꯦ ꯍꯥꯏꯔꯤ꯫ ꯃꯥꯏꯕ ꯑꯃ ꯇꯥꯟꯅꯕꯅ ꯐꯅꯤꯀꯣ?
asomna wari sanari makoi anina leriba mafam adudagi khara thaptakna nupi amana kanano ama kaubaki makhol tari maduda pukina kanagi khonjelune anthungna mengkhreda asomna harakpada lemana bai yum halasi tariba makholse afanungagi khonjel nati hojikne pung tara helabani as lemon nang sidiba kigan khre lainabu mi kaunai haibro se amta ngai khose bai poki ora moida mi oradi ikhoina masak urodro asomna hainari ngai makoi anigi matungda nupi amana sut sut kapaki khonjal tari khonjal adu tabada makoi ani khangpre khangduna tungda sat laithoi matam aduda nupi ama mamai nun tharaga kappaga lerami madu ubada lemandi ki khibana mahati kan senkhre adubu pokidi chenkhidi pokine nupi aduda kanano haina hangi adumna hangluba aduda phamlam nupi adu phuk hawalaklei aduga pukida tamna tamna asumasum changchillai masidagi pokisu kiraktuna kanna chelai mahana asumna chelakpada thajadu lambi mayai aduda lepaga leiramkhi madu urubadagi pokidu kanna lauraga nakan amada mu chelami asumna pokina kanna laurakpa aduda somda seliba lemandu yum jangunaba kanna chelai mahana asumna chelakpada lekai aduda misi mina irang yamna thoi haiduna chek toba lakpa police singa thengnaki maruda police singna hai kaidore ha nangna kana chelai di kaidorage haina hanglubada lemanna bab oi hogdabadagi sar aikhoina hatkiba thajado magi thawaina pukido harana tanakre haina pakhatna tamki maruda police officer aduna kari thaja hat paiba ha kraida kail hoge asi hairaga pokina lehoba adomda lai matamaduta nupa amana kanna lawbagi khonjal takhi khonjal adu tabadagi police mayamaduna sensinduna yengmada poki adu ugi usa amana makhnawda thinduna sijiduna leiramkhi masidagi poki gi imung manungda pawpiki amadi lemanbuna police station da ihang pahong tawki asomna phuba cheiba tawbadagi loina haidorakhi numittu makhoi mamanaba humdu mathangi nonganbagi drakka banaba sel amata leitabadagi matha yamna saba numit aduda laijadu sokpadagi hospital da pukhatkhre aduna yum aduda mi kana amata leite haiba paw tabadagi aikoi imanaba humna huran basanganaba hainakhi bagi matungina aikoi ahum numit adugi ahinda yum aduda huranba lakhi adubu mamang thomadu solo lambadagi aikoi karom sang sige haiduna khanabada mathaki dalandagi oina sangna si haina duna aikoi ahumna kaira tharaga dalan aduda sangi masigi matung aikoida dalan aduda hek changnakpada dalan aduda leiramba upu amada mi amana sor thabet honbagi khonjal tarakhi maduda aikoina haudoklaga yemubada thajadu yamna wana leiramkhi mahana aikoi ubada madi mabu kaniba jangpoi khaluraba jani aikoida yamna harawna tawri adubo aikoidi magi matau aduda thoina khanjiludi maramaduna mabu aikoi ahumna khudum channaba honaki masadagi mahagna madu khanglakpadagi dalan makharom da chenthabada dalangi stiar adudagi ontharaga yamna thina sokhi amadi mahak gyan mangki aikhoidi ma se sirapoi khanki aduna aikoi ahumna thajadu laijahoigi yumgi maning thungadu hangdoklaga mi kumadaba laijahoigi maningda leiba pukri aduda thajagi makhwangda poki ki petina tawraga nung amaga konana phajillaga langtharkhibani madugi matung aikoi pakhatuna yum aduda karana ba tharuriba kairaktu puraga yum adudagi chenthorkhibani asomna lemana wari punamak libadagi थाजबु थादखिबा पुख्री अदुदा हयेंग चननबा सेम साखी मसिगी मतुंग मथंगी नोंगाले लेकाई पुनमक पुकी लेमन अमदी धकाना थाजदो हारगा पुख्रीदा थादखिबा ओरमले हायदुना वावा लाउनरी मसिदगी मसिंग यामलबा पुलिस सिंगना लेमन बु पुदुना पुख्री अदुदा लाखी अदुगा महाकपु इरुप हंदुना थाजगी असिबा मसादु लोखत हनखी मसिदगी खुंगलै थुना असिबा हक्सांग अदु पुदुना लेमन पुलिस स्टेशन दा पुखी लेकाई मियामना लेमन बु हाट कदबनी हायदुना मुलहौनबा यामना कन्ना होनखी
ꯑꯗꯨꯕꯨ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯑꯗꯨꯃꯛ ꯄꯨꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯂꯦꯃꯟꯕꯨ ꯀꯣꯔꯠꯇ ꯄꯨꯊꯣꯛꯅꯕ ꯊꯧꯔꯥꯡ ꯇꯧꯈꯤ ꯑꯗꯨꯕꯨ ꯀꯣꯔꯠꯇ ꯄꯨꯊꯣꯛꯀꯗꯕ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯑꯌꯨꯛꯇ ꯂꯦꯃꯟ ꯃꯁꯥ ꯃꯇꯣꯝꯇ ꯃꯔꯝ ꯏꯆꯥ ꯆꯥꯗꯅ ꯁꯤꯖꯗꯨꯅ ꯂꯩꯔꯝꯈꯤ꯫ ꯊꯧꯗꯣꯛ ꯑꯗꯨ ꯑꯉꯛꯄꯅ ꯄꯤꯛ ꯊꯟꯈꯤ꯫ ꯃꯐꯝ ꯑꯗꯨꯗ ꯈꯤꯜꯂꯤꯕ CCTV ꯀꯦꯃꯦꯔꯥ ꯑꯗꯨꯗ ꯌꯦꯡꯕꯗ ꯂꯦꯃꯟꯗꯨ ꯑꯍꯤꯡꯗ ꯃꯁꯥ ꯃꯇꯣꯝꯇꯅ ꯃꯥꯒꯤ ꯃꯀꯣꯛ ꯑꯗꯨ ꯐꯛꯂꯥꯡꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯌꯩꯁꯤꯟꯖꯗꯨꯅ ꯁꯤꯖꯕ ꯑꯣꯏꯔꯝꯈꯤ꯫ ꯑꯁꯨꯝꯅ ꯂꯦꯃꯟ, ꯗꯀꯥ ꯑꯃꯗꯤ ꯄꯣꯀꯤ ꯃꯈꯣꯏ ꯑꯍꯨꯝꯃꯛ ꯁꯤꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯊꯥꯖꯒꯤ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯄ ꯂꯣꯏꯈ꯭ꯔꯦ꯫ ꯂꯥꯏꯖꯁꯨ ꯑꯅꯥꯕ ꯈꯔ ꯐꯔꯗꯨꯅ ꯌꯨꯝꯗ ꯄꯨꯊꯔꯛꯇꯨꯅ ꯂꯩꯈꯤ ꯑꯗꯨꯒ ꯔꯥꯅꯤꯅ ꯌꯨꯝ ꯑꯗꯨꯒꯤ ꯌꯥꯏꯐꯅꯕ ꯂꯥꯏꯁꯨ ꯈꯣꯏꯔꯝꯈꯤ꯫ ꯑꯁꯨꯝꯅ ꯆꯠꯈꯤꯕꯅ ꯆꯠꯈ꯭ꯔꯁꯨ ꯂꯩꯍꯧꯔꯤꯕ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯃꯍꯧꯁꯥꯒꯤ ꯄꯨꯟꯁꯤꯗ ꯇꯞꯅ ꯇꯞꯅ ꯍꯟꯖꯤꯜꯂꯛꯇꯨꯅ ꯃꯍꯧꯁꯥꯒꯤ ꯄꯨꯟꯁꯤꯗ ꯂꯩꯈꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯖꯔꯦ꯫ ꯋꯥꯔꯤ ꯑꯁꯤꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯋꯥꯍꯩ ꯋꯥꯇꯥ ꯈꯤꯕꯤꯛ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ꯫